उखरुल की सिंह किंथाबन सोगलबा सिरा कोंखोल मिनिस्टर सिनसद ने यंगसिनख्रे गवर्नमेंट मतेंग सोयन पांगनी हाइन थाजब पीख्रे एंटी करप्शन सेल वाकत सामरिरोम लाकले हिरम सगी मतंग द टिकट फसु हौरे हाइना से मिनिस्टर एन बिरेन फोंगदोख्रे लमदम असिद इसाउ थोक्तनबा गवर्नमेंट अकन ममियंग संगले हाइना डिप्यूटी से मिनिस्टर जॉय कुमार फोंगदोख्रे अमसुंग गवर्नमेंट थागी तोलब हेंगलकपदगी वीडीएफ सिंह थबक लेबगी खोंजन हंदोख्रे मैम खुरमजरी अदम नेमिबसी इम्पैक्ट न्यूज नि आइदा क्लमम सियाम कनन हाउजिक पुंजा सि फावगी मरब पाउसिंग यामदा पिजरी फॉरेस्ट एंड एनवायरनमेंट मिनिस्टर टी श्याम कुमार उखरुल डिस्ट्रिक्ट सिंह किंथाबन सोगलबा सिरा खोंखुल हकथेंगन सतन यंगसिनख्रे यंगसिनबादुदा श्याम कुमार सिंह किंथाबसी ममांग द पार्लियामेंट लेंगाकना सोयरंबगी नि हाइबा इंगित पिबो वाफम ओइना गवर्नमेंट अमदी माइनबो डिपार्टमेंट सिंगना निंगतिना प्लानिंग तौदबदगी नि हाइना फोंगदोख्रे श्याम कुमार मखाताना खुल अमा लेरगा निंगथिना ड्रेनेज सिस्टम लेतबन मरम ओइरगा सिंगमायसी किंथकीबनी खुल असिगी किंथरीब सिंगमायसी मखाताना खुदोंथीब थोक्तनबा सानबुंग लंपाकी अरोइब सरुक अमसुंग खुलगी युम लेब सिंगी अरोइब सरुकता रिटर्निंग वाल खागनी मसिदा नतना खुल असिगी ड्रेनेज सिस्टम निंगथिना सेमबग लोनेना सिंग किंथबा अदुदा सोक्रबा इमुंग सिंगदा गवर्नमेंट न पांगबा याबा मतेंग पांगनी हाइना फोंगलुकी मिनिस्टर श्याम कुमार लुसिंग टीम अदुदा ट्राइबल एफेयर्स एंड डेवलपमेंट की मिनिस्टर एन कयासी प्रिंसिपल साफ कंजर्वेटर ऑफ फॉरेस्ट पीएन प्रसाद हॉर्टिकल्चर अमसुंग फॉरेस्ट डिपार्टमेंट अमसुंग पुलिस की मकोक थोंबा ऑफिशियल सिंगना सरुयाके यंगसिन खोंगसिन अदुदा मिनिस्टर ना लुसिंग टीम अदुना सिंगमाई किंथरीबा मफम सोकलबा युम अमसुंग सानबुंग लंपाक अदु निंथिन यंगसिन की ngarang pung anirom tarama matamda kinthaki singmai adu han lerama mafamdagi foot chama yankairom kinthakre खुलसी फाउदन सलिबा नागालैंड की फेजेरु खुल ताबा महादेव विहा तुलोय फेजेरु लंबीसु फुट निपुरम किंथखरे लंबी असि किंथबसिना मरम ओरगा लंबी असि सथुक ससिना मत याद्रे सिंग किंथबा अदुदा युम अहुमदी फिबम थिना मई फिबम थिना मी लेबि यार रोइदबा मोंगदा सोखरे युम अमन खर थिना सोकले सोकिब युम सिंग असि हानदी लंबी मपाल द लेरमनी अदबो सिंग किंथब मरम ओइरगा युम सिंग अदु फिट चाम यांखैरोम सेंथखरे युम सिंग अदु सेंथरप मतम अदुदा युम मनुंगदा मी लेखि अदबो असोपंदी अमत याहुद्रे गवर्नमेंट प्रॉपर या क्लियर पॉलिसी मा थंबीदब जिंगिलम गई विलेज सिंग कना मी खन जो युम खर तानिंगे ना उमंग था युम ताबा कोई नापो में लेबे जगह ने सि तलों कथल कांदा अदु सि कोई मखा से रिटर्निंग वन नतर प्रोटेक्शन वन में थंबीना मा ड्रेनेज पिबी अदु गदी खुदोंग थी बसिन गम दबसे कोई हानादि कोई की फजन ततोबे में दबो सकी पेपर वर्क सिन तबा स्पोर्ट चल कांदा विजिबल वर्क होइना विलेज जगा इन्वॉल्व तोर कांदा सिदा कोइना उमंगमा सेम बाय सि कना के दका लेगे द कोइना इम्फाल मी ला तौना दका दि ओइरोयबा सि खुंगंग सि वॉलंटियर मैं खुंगंग की स्टेज मैम सिदा सिदा मोय उसा सेमनबा उसा मोइन थानबा उसा हिंगना बसे मोयदा कोइना सिगी इंदागोन पीरिबा सिगी कनो फैसिलिटी मैम से पैसा से मोयदा पीरे तौरगदी उमंगजु मरांग फजना होगने तो मणिपुर से साखतकनी ngasi yengsin khongset aduda saruya kiba tribal and hills areas department ki minister n kayasina khudaki oina yengsin ba lakpana awaba taraba singda potsai gi oina di mating amata piba ngamdri ngasi hayang ngasi gi manungda khodong thiba nangliba imung singna matam khara lainanaba relief material sing mating pa piragani haina su phongdoki अदु आई सिगु वांग ग्राउंड सिगु वांग बसिदा यारबिदि आई रिटर्निंग वाल कुम स्टेप अनि गुम बसि आई यामना आइगी डिपार्टमेंट दिगी पांगबा याबा मखै sei पांगबिनि बसि नोय मयाम द साइजरी अदुना होजिक लेफम लेतुना लेरबा मयाम सिगि सो करि करि तबु याब्रा हेबिसि आई चलगा हाइरिगनि अदुगा याबा मखेम से ऑनरेबल चीफ मिनिस्टर का सुता नगनी अदु कैबिनेट सु पुथोगलगा सिराखो खुन सिदा थोकिबा मसी पुनमुक सि अखोई गवर्नमेंट मनपुर गवर्नमेंट बीजेपी लेड गवर्नमेंट साइड दिगी पांगबा याबा मैक्सिमम सि पांगनी बिचाई मयाम द एश्योरेंस पिजरी इंडिया पुमद पांगथोकनबगुम भारतीय जनता पार्टी बीजेपी लिंखटखिबगी 53 सुबा मपोक कोमोन मणिपुर सुंगसी पांगथोखरे स्टेट असिगी मपुंग ओइबा थौरमदी नितेपा सुथेक्ता लैबा बीजेपी हेड ऑफिस दा पांगथोखी
ngasi tharo maduda Manipuri State Minister Sri Nongthomam Biren, Party asigi President K.S. Babananda, Works Minister T.S. Biswajit, Party asigi Hanagi President T.S. Sauba, M. Bhorot, Dr. H. Borababu, S.S. Santikumar amadi Party ki thaumi kayana saruyaki. Tharumadra wangang kiba singna BJP asi India da matau karamna haurakhi bagi haibagi matangda sandukna paudam ki. Handak state asida BJP na lusing government ama lakpa si party asina penthok to na libagi matam natre miyam asina thamliba thajaba si mangandala ba hona kadabane hausi leba government asi test trial ni center da Narendra Modi gi makha da leba government ki functioning amadi governance ki model adu Manipur su lehengadabani haiki ngasigi thoromad State Minister Nongthomam Biren haikibada handagi state asigi BJP ni lusing ba government asi isor gi khodolne government asi matam sangna satkani habki thajaba sulai handakta hangkiba anti corruption cell da corruption ga marilaba complaint sahum samri rom lakle masidagi genuine oiba complaint khara khangatlaga thijen basu haukri hairi mastas natana anaba government asina thabak lobada corruption leitanaba grade 3 amasung 4 gi oina baba boss lehendana ba pdf sulauri haiki file ama process lobada officer amagi table da file ado nimit nini dagi hena lehendana basu honari anaba government asi lakpa kolonena sing amasung tamgi marakta leramba gap adu hauzikti hanthare mangna makha takibada pensioner singna bank ta sangna queue lep tanaba thaurang amasu paikhatlagani maki kanaba yenglaga thabak karisu tawroi miyam gi yaifana bhonagani hainasu Sri Birena makhata ki ihan hangkiba corruption free gi anti corruption cell gi wakat chi sahum samri gi mathak talai adu boy khoina madaida monitoring cell ama thamakanda magi authenticity leiba haidi telephone number identify tawrba complaint endo masa identify tawba adugumba khardu lawkhatla kanda khoi ngarang mak concerned police officer sing amadi DC singda hairiba magi area singda case register amam tawrkanda tigatwa horo haidana madugi order pi khrengana iko agitation ama tawdringai ban nama kaudringai blockade nama kaudringai da please aina nahan Manipur da plan blockade lairaro ena haibadi kariguna kan koi ban nama di blockade tawdringai da agitator khuding mak to koi kauraga wari sanaga solution porokna bi honagani haibagi thajabudni koi me amatamis Khuda ki oiba tongan ma thabak kaya paikatuna ising isau gi phibam laksindun leiri haina Deputy State Minister Yumnam Joy Kumar phongdokre ngasi Deputy State Minister Yumnam Joy Kumar na nonglei nongsitna sogalaba langol gi yum sing yengsan kibagaluna yum humdokraba imong gi mioi sing da sing hawai thawamadi candle singba tengbang gi polam sing khuda ki yan thokre haukiba April anigi ahing nongyai da thokiba akanba nonglei nongsit aduda langol da leiba punsi khul lairi milaikai wangdian warok amade yumzau man bi leikai gi apunma yum kumapan gi mi sama kunma thoirom nongni nongsit aduna saitheng piki hauzik mak leifam leitabagi imung tarama thoirom yumzau man bi leikai da leiba yum amada relief camp hangduna leiri Deputy State Minister na haikibada nongni nongsit na sogalaba sing asigi tengbang pinaba DC da khangalaga ngasigi tengbang asi yanthokpani loinana oripok kendra manungda nong khare hek subaga ising toina thumliba si koknanaba tung koina satpa yaba thabak paikhatnaba honari hauziki woinadi paikhatpa yaba thabak kaya paikhatuna isau laksin mangamli haiki kanuni haugiba numit nini humni mamangda ko nong silakpadagi mafamsi da lema yum mayam tik tana khotana kanu to gi nong kanu to da kanu to mayum humdokkiba khodokiba ngad leifam du pharak tabadagi ko relief camp ama se da tobuni adu hujik torisi yum kumapan aduga da mi cham kumathoini equally distribute on bas mai don leiba si mafam se leiba kamuda ngasi sinege lakpani hujik ke mamangda khapiba hore adu mathing adum kan chatharaga dum kan tawgani yentokani Manipur University found the Seliba Lilha Kong amasung Sanraniti Turiel ising sienbada apan balaiba mafam singi ayama saruk sing sengbalo silakle Turiel Maril Singbagi Tabakase Tongju gi club sing amadi akoibada laiba miyam ga lonena Works Minister TS Biswajit ki asoba mating lonena haukiba namit kharini ki mamangdagi sengdokpa horkibani Turiel Maril asi sengdokkiba madi Sandranadi Turiel Kongnung Saba Dam ama
khongnung saba dam ama thugai kibadagi singjamai kawa thongju kyamgai amadi akoibada leramba ising isaugi pibam kharama kai faklabasu pungphamak phanbadi ngamdri hiramasiga mari lenana Rising Sun Club thongju gi secretary Okram Bhumeshwar na phongdokibada MU campus asi khajin ringaida leramba turel asigi pibamga khajin kharaba matungda oiriba pibamga khenaba kaya laire maramaduna turelgi marilasi MU authority na yengsinbada wagadaba lerabadi lilha khong marilasi yaungna sepan khajilibasi lauthokna marilasi akoibagi miyamda sinabiyu haina appeal tawki MU campus manungda lairiba akogi lakhong marilasi MU authority na akoi sahi kudingi nungju pathala kingeda akoi luna na thambiyu thamba ngambiroi haragadi akoi praja singda akogi MU campus si changjalaga akogi lakhong marin gi wangmada manungda akogi MU campus da akoi si khabiyu haba akoi club ki makai dagi parom patu club ki makai dagi amadi namakai amadi namakai club singi makai dagi MU authority da akoi appeal sing tang tawjar Handak marak numit kharini lamdam asida nong leptana subadagi Manipuri mafam kaya da marwaina sawal malamadi kai samthong Assembly constituency di ising zawriba si khara makai di koknanaba Nauria pakhlakpa Assembly constituency ki MLA suwediba Health and Family Welfare gi Parliamentary Secretary Soibam Subhasandra gi miyang makada ngasidagi hauna Waisel Maril semagi tabak haukhre ngasi sengdoleba mafam adudi Waisel Maril gi ningomamdagi hauraga kodong popi mamang hiang thang baning lekai fawbagi mafam ni BJP Nauria pakhlakpa mandal gi Secretary Maisnam Ranjit Fongdorapada nong khajitang hek subaga sagol malamadi kai samthong Assembly constituency ki mafam singdagi isingasi Waisel Marilda taduna sithaki gadabani adubu Maril asida napi singnang amadi fumna singmakaya haujin badagi isingasi sienmangamdre masida sinatana Waisel Maril ki imayasi wangkhalaktuna nakalda leiriba farm amadi local da ising saurakadra haina singnabadagi Maril asi sengmagi thabak asi sathabani haina su mangna makata ki Nauria pakhang lakpa kendri gi mai jabuk ta cheliba Waisen drainage se khoi gi Waisen project amatang packet pera kanda sauba khoi gi water body mo ina sengkot pa targa di khoi sujoi choidana Nauria kendri gi manung da leiriba khoi gi Waisen drainage gi nag eta leiriba labuk sing asi matam punumak ta sangduna leiba khoi gi green revolution porok pa yaga da ba aduga ising ijau hujing asi kaisamthong kendra da adagi di khoi gi Sagolbang Kendra, Pasui Kendra, Akogi, Lady by Sing Ishagi Kudong Tip of Zingzi, Akogi 80% Akoi Sigi Waisen drainage like Darga, the 100% Boy Koi to Dona Mayok, Hana Kali. Village Defense Force VDF ki tolop hengat trabadi April tarukta gi siswak strike sathagani toramba adu handok le haina All Manipur VDF Welfare Association gi President L Devian na Fongdokre Manipur Press Club ta pangmis nguna mamada Devian Hai Manipur Devana Hai Manipur government na thok order gi matung ina VDF ki tolop ta ration money gi lupa lising ama yauraga thagi tolop lising tarete hengalakpadagi thabak lepagi khongjang adu handokibani Manipur sarkar na VDF ki thaudang bo khangbido na tolop hengalakpagi damakta harauba amasung thagat wahaisu fongdoraki government asina makhata na ahen mamiyeng sangbiduna VDF ki support thaurang kaya Yarpirakani Highway Aserba Thajabas Tamki, Luena, Manipur National Highway Singda, Highway Task Force Oina, Duty Pangtopada, VDF Singsu, Yahon Buhaina, Devana Makatana, Apil Tauki. Fuji Aquina Tan demand the Quilising Taraga, Taraga Mangani, Aduga Fuji Quiki Sargagi side, Pideva, happy Eva Pesas, the Quilising Ani Katani, Hanan Lupa Lising Mangapangam, but the Lising Ani Hapaga, Rasan Mani Targa, Lupa Lising Tari and Fuji Aquina Pangadaisi. Sisina Kogi, Husik Matam Zika Sunava Kusuman, Oidabanina, Manipur Gomian Zina, Akogi Atu Matam da, Akogi, Bidep Singi Awa and Viraga, Atu Matam the Happy, Kani Habagi, Akogi, one Bidep Wi Fi, Susan, Mike, the Tazabat Tamzari, Kogi, April Tagi, made up Pangado Tolopsida, Koi area Konana, Akogi Tolopsi, Metazi, the Kamanzari, Pitok Pigani, Habi, Manipur Gomian, Tazabat Tamzari, Kariumas, Leda Kogi. Areas the Konana Tolopsi, Pitok the Bataraga, the Koimakata, Kong Sansan of Koisem Sarga lay habits. Manipur the Lairiba Bizia Bank account holder Kayadagi, account ni Masa account dagi Masa Kangandana, Bank Asina, Tiankang Kayarakta Paisa, Kakibadagi, Penadraba, customer singna, my level singipuning sing selectly, Nasi Manipur Press Club ta Bizia Banki, account holder Kayagaluna, Palmi Singunaki. Account holder Singi Adugi Mot Silaga, Sangnarava Theatre Director, Nabawaripa na Haikibada, Tiankang Kayarakta Bizia Banki Yamlaba.
Bizia Banki Yamnaba account holder Singdagi, Masa Kangandana, Lupali Singmanga, Lupali Singtara Amadi, Atop Ayama Senpam Kaya, Bank Asina, Kakibadagi, Infala Laiba, Bizia Banki branch da Wakatki, Adabu, Wakadadu, Tabi Duna, Customer Singi, Samanaba Sing, Koknaba, Honabagi Mahuta, Bangalore da Laiba Bizia Banki head office da Chatuna, Wakaluso, Hierarchy Haina, Saknaraba Theatre Director, Nabawarepana, Fongdoki, Lunena, Atop account holder Kayasu, Nasigi. Paumi sing unaba aduda penda ba phongdok laduna hai kakiba paisa sing adu account holder singna hana mamang da paisa logthoki bagi ni haibana singba maina da wafam kaya phongdok tuna leiri haina penda ba wafam kaya thamki ayaba yaudana ayugi knowledge yaudana kanagumna sumaning tamna logthogadi sembu adugi mathamoida amadi magi mental harassment Piroi the Bugi Maram di Laitiana Kanjay, Maramaduna, Masida, Maru in a Bija Benta, Aina Sum Tenizabada, Yamgre, somewhere, Kanamakarana manipulation to Grabra, I begi, Sinabaduma de Equi Cocta Sound a legere. I quite a Tajana Tamjeriba, Bang a Simakta, Topubiriba Kambuna, Namhadan, I quick Ayava Yaudana. Nakoy na logtok iba siya ni nakoy idong takoy kaiba ni haibagi nampu ama makoy na handak to iba manipulation gi achoba thodama lokalak ba sibudi akoy pen tok tan le jabang amjade. All Manipur DPC completed candidates of police constable male listening to Rahum by Betski candidate Amasung parents sing oiba district level mi famama laliba April mapan ipung mapan taba matam da kay sampat lemizam lekai community hall da pangtol kani haina jero lamada pauchilakli. BJP listing ba anaw ba sarkar asina street vendors singi oiba mafamama ataba matan PBO amasung street vendor takai bada misang mikai naida ba mawngda thabok paikat piu haina all Manipur street vendor association secretary Sagol Sem Rajendrona fongdorakli Manipur press club ta pawmising una bamada Rajendra na hai mamang da pairamba Congress lengakna street vendors singi oiba mafam pigani haina fongdokki ba wafam ledabasu sei taramanga helaba fawbada PB dana laki Anova BJP government asigi makada mahut ki minister TSM Komana street vendors singi oiba mafam pibagi PB gani haina fongdok piba wafam su laikre wafam asibudi association mai kaidagi apian ba poi loinana thaurang asi ataba matamda thabakta onthok pirakani haibagi thajabasu association gi mai kaidagi thamlakli Rajendra Namakha Tarduna, street vendor singi, Marakta, Anova Amasung Ariba vendor, Kandok Piduna, vendor singi, Yaifan of Sinbio Amasung Minister Nakaitelgi, Sapat Taurang, Paikalakpada, Imai Vil Singi, Apam Pam the Su, Hangbiu Haida Fongdoki. Laiba Kudingma, street vendor, Nana Treat or street vendor, Kudima, Loina Pibanga Moido Banina, Lairiba, Kaitenia, Koiba Amadi, Ecogi Association, Amadi Sarkar, Pulaga Kanaminaraga, Sima Pagani, Haibado, Adudaida, Sarkana, Ecogi, Saba figure, Lobio, Haidana, Equi, Sarkada Tamzari, Sarsham Kumarna, Equi Kangodana Piba, say Equi Yam de Harawe, Adubo, Harawe, Haidanasu, Imai Bengi. Yaba yadaba decide to punna kanamina Canada, Equi Pamina Mapam Saba, Mapam Lowa Pami, Live Roadside Vendors Welfare Association asu Sindunanga Museum Holda, Street Vendor Amasung Smart City Highway Timda, Nomagi Oiba, Kananevaki Toramama Pang Tokri Haina, Serulama Kangalakli, Lunena. Masagi Mipamaduda, Street Vendor Association Nipana Puna Warip Kayamasu, Logre Haina Serulama Makatarakli. All Manipur Matam Isai Kanglub Amiki Ayava Yaudana Isai Amata YouTube Facebook Amasung Atai Atopa social media Singda Takat Piyaru Haina Lubasina Kangalakli. Ngasi High School Janustan Laiba Amiki Office Ta Promising Unabamada Lubasigi General Secretary M Dhananjoy Singhan Haikibada Atopa Lam Singi Music Track Sing Matau Tamdana Isai Kaya social media Gi Kutangda Takat Narakpa Isai Gi Sayek Saidada Fazeta Wahi Wata Amadi Imung Manung Taminabada Akaiba Hangoiba Pop Isai Kaya Putorakpa Asinamaram Oiraga Manipurgi Fazaraba Isaigi Sayek Saita Kayasi Saida Kayasi Mangtarapu Yabagi Akiba Labadagi Wari Basilokibani Matam Isaibu Hena Faba Saukat Papuranabagi Wakalonda Haukiba April Anida Amiki Taupuba Singamasung Saisak Louis Singalonana Mipama Pang Toktana Oriliba Matam Isaigi Ahoma Kaya Sigi Matanga Kanakre Lunena Ngayaki itak irangda hena thawai yausilapa amadi mitau tambagi hainabi lakpa sing asida hena miyeng sangnanaba amikna preview tawdriba isai amata YouTube Facebook amasung atai atoba social media da thak dandanaba warip lauri hainasu nanazuina fongdoki
सोशल मीडिया दा फेसबुक ता करीदा अखोगी इपाइसा इचे इसन तारबा यादबा मयेक ता अखोगी स्लैंग लैंग्वेज गुम्बा यावबा मी मयामना ताबदा खितंग हंगोइरप तौबा फजदबा वाहि वता यावबा इसे मयेक अखोगी पंथादा थागनरकपा ट्रैक पूरा कॉपी तौरगा इसे इसे एता कॉपी तौरगा याम लाइन अखोगी स्टूडियो में तौरगा थागलकपा अदगी इसे की सहेक सैदा पूरगा एता यामना नुंगाइना स्टूडियो में थागलप सिगुम्बा मयाम असी अखोगी हौजिक हौजिक यामना हेंगजलपसिना मरम ओइरगा अमिकना तंगाई फदना कॉपी तौबा इसे अदुगा अमिकना प्रीव्यू तौदबा इसे कॉपी तौबा इसे थागटपा अखोगी फेसबुक ता करीदा तौबदुमा अमिकी माइकैदगी मधु तौबिदनबा अपील तौजरी अदुगा अमिकना प्रीव्यू तौदबा इसे अमता सोशल मीडिया फेसबुक यूट्यूब न चिंगबदा थागटपिदनबा हाइदना मधु मसु अपील तौजरी फंगबदग इम्फाल वेस्ट पुलिस डिस्ट्रिक्ट पुलिस कमांडो की टीम अमना तेरा लुक्राम लाइका इदल थीबो मगी थबक सथबदा KRA युगी नि हाइबा मियोय अमा फारि हाइरी फारबा मि अदुदी तेरा सापम नेरक्तगी निंगथौजम ओजित सिंह सही 38 अपोकपा लेकिद्रबा एनजॉय कुमार सिंहाने माग तेरा लुक्राम लाइका इदगिनी एस दनबी सिंहा कोबा मियोय अमना अमा फाबदा चेनबा मियोय नि हाइना पुलिस डिपार्टमेंट की PRO ना सेलोमदा खंगलकली इम्फाल एयरपोर्ट ngasi फाइटर जेट MiG 30 ani tarakre emergency ki matamda fighter jet singasi tab yagadra haiba yengnabagi damakta jet singasi tarakibani hairi adubu taramari suba Dalai Lama na Arunachal Pradesh da laklaba matungda China na India da fondorkiba asawba singasi yengluraga Imphal airport kumba civilian airport amada land gi fighter plane sing thungdaraba haibasi nungnaningai oibo wafum amadi adamak oiri अमरोमदा चीना द लोटना लई हाइना थाजनरीबा परेश बरवाना लुसिंगबा अल्फा आई नसु दलाई लामा ने अरुणाचल प्रदेश दा लाकलगा चीना की मायुक्ता वांगांग यारोय हाइदुनसु चीनाबु सगत वाफम सिंह फोंदोकिबा लैबा मरमना इम्फाल एयरपोर्ट ngasi थुंगनरीबा फाइटर जेट सिंह होंगलकलीबा पॉलिटिकल की फिबम असिगसु मैलेनबर हाइबसी सिंगननिंगाई ओइरी सर्व शिक्षा अभियान की मखाद ममांग से लौकिबा अपर प्राइमरी ओजा चहुम मरिफुमापन की पोस्टिंग मफम ngasi फावबा पिथोक्तन लैबकी मायुक्ता इरांग हौरखरे खोइसाउनरब ओजा सिंगदना मणिपुर लेंगाक अमदि माइनबा एजुकेशन डिपार्टमेंट की थवोंग पिएंददुना ngasi नोंथिल रिया स्कूल पुलिस लेंद लैबा MDU दा मिफम पांगथोलबा मतुंगदा चीफ मिनिस्टर बांग्लो तमना खोंगसत चटनबा तवरांग तौरके अदुबा पुलिसना मांगजौना नाक सेनबदगी सटपंगमखिदे तोंगदा लुसिंग ममियोय मंगा खंगतना चीफ मिनिस्टर दा मेमोरेंडम पिशन बसटके हिरामसिगी मतंगदा अपर प्राइमरी टीचर्स SSA 2016 वेलफेयर एसोसिएशन की जॉइंट सेक्रेटरी कैसाम देवेन हाइकिबदा SSA की मखाद लौकिब ओजा 458 की पोस्टिंग मफम पीनबा ममांगदा पानकिब लेंगा की मतमदगी तंगदुना लाकिबने अदबु ngasi फावबदा थौसादन लेथोपसी ओजा सिंगी कैरियर हाटपने वाथोक असि की मतंगदा एजुकेशन एस की डायरेक्टर का कयारक उन्नब लेखरबनी अदुबो डायरेक्टर नसु ngasi फावबदा रेस्पोंड अमता पिरकप लेत्रे मधुगी मथक्ता सही जनवरी 3 दा थबक जॉइन तौनब ऑर्डर थोकपा लेखरबनी मरमदुना बीजेपी की अनोब लेंगाक असिना अथुबदा पोस्टिंग तानब थौरांग सिनबियु करिगुम ओजा सिंग तालिब डिमांड से पीद्रबदी मखल मखा कयागी खोंजंग संगसलगनी हाइकी अखोई थबक से पोस्टिंग पीबीद्री मखाताना साइन तौगदबनी हाइबगी अयाबसु रेस्पॉन्स डायरेक्टर साइड गवर्नमेंट साइड की अथॉरिटी साइड की मखाता बजी बाबा केम तौबिद्री ngasi mak CM na अखोई चप चाप रेस्पॉन्स अमा ngasi mak नतु हायिंग मा मनंग अथुबन पीबीगदबनी करिगमन मसे पीबीदब तारबदी अखोई मखाता स्टेप सिंग प्रोग्राम सिंग अखोई एसोसिएशन मेंबर सिंग सोशल ऑर्गेनाइजेशन लोइनरगा अखोई वेलफेयर एसोसिएशन फगनबिदमक लेबाकी फगनबिदमक सात खुनाय मदि ओजा खुनाय फगनबिदमक मखाता स्टेप क्या संसिंग Council of Higher Secondary Education Manipur की मखाद सथरीबा एग्जामिनेशन असिदा एग्जाम की मांगोइनना सासिनबा क्वेश्चन पेपर सिंग सोशल मीडिया की खुथांगदा थागलप लेख्रे अमसुंग मणिपुर पुलिस की साइबर क्राइम यूनिट फॉर्मल कंप्लेंट पीख्रे हाइना काउंसिल न थादोरपा चेलमना खंगलकली सेरोलसिना मखा तारदुना SOOC SI इन्विजिलेटर अतै फंक्शनरी सिंग पेरेंट्स गार्जियन सिंग स्टूडेंट्स ऑर्गेनाइजेशन सिंग पुनमकना थौदांग लोमिनदुना असिगुम थौदो असि थोक्तनबा मतेंग पांगबियो हाइनसो अपील तौरकली हौजिक स्टेट अमदे सेंट्रल लेंगाक पाइरिबा BJP पार्टी असि लिंखतकिबगे
kuntra tarelak suba foundation de thoram atai mafam sing da su pangthok na bagam Bishnupur district su BJP Bishnupur district na sendu na pangthokre ngasi ningthau khonggi Sai Baba hall da pangthok ki ba thoram adu da oinam assembly constituency MLA Laisram Radhakiso, BJP Bishnupur District ki President R.K. Bimala, BJP Manipuri ki spokesperson N. Mangilunena, tongan state ki amasung district ki BJP ki maruiba karmi kayasu saruyaki. Haukiba Mars Kunmathore ki Kunmanga Faba Hyderabad ki Telangana da pangthokiba National Sports Meet Shot Put Masana da Sana Masung Senjing ki takma lawrkraba BJP Sports Cell gi H Indubalabu BJP Sports Cell na taramna opagi thoramama pangthokre haina serloma da khangalakle Universal Friendship Organization UFO gi masa oriba maitai huel lalong sentam sanglen Sajal Academy Wangoi branch linkhat kibagi sahi tarama thorak suba rising day gi thoramangasi Wangoi kaithel da lub asigi thaumi kayana sab yadna pangthokre thoramasiga mari lenana Universal Friendship Organization UFO gi commander heights now khambana hai kibada Mangsilaklaba Manipuri ki sana launch taxi khasi lining lai solamadi natpu yokhanaba masung lamdamasig apunma saktam kaihendana lehenabagi pandamda Universal Friendship Organization UFO linkhat kibani haiki Tripura ki lamda leiba, Bangladesh da leiba, nongpok lamda lanpha oina pukhiba, mithai kaya marung ki mafamda, maitai di matam lebak khibikta maitai oina hingdabani haiba paujel ase pijabaga loinana, maitai lebak ki manungda sindam sangle sani ka kunmathoi sangga jabang ngamkre, aduga loinana asikumba society asina lokhat niniba tangai phadana pamjaniba Pandam lol sing ado I have thamjage Minister T.S. Biswajit na Power Minister Werakpada Manipur Electricity Employees Union na Chairlamada Nungaiba Fongdorakli Lunena ngarang April mangada Minister na Mahaki Office Chamber da lakpada Manipur Electricity Employees Union ki Office Bear Singna Harautiyam na Okre Hari Popular Front of India Manipur State Branch na Laidaba Pangkai Makhada Leiba Mahiri Singh the Scholars Yentokre Lilong Haurebi College ki hall da ngarang pangthoki ba thoram aduda mahiroi chama ko nipanda scholarship ki senfam singadu yentoki bani panba yabadi front asina lisuni tarama thoidegi laira bagi pangkai makha da leiba mahiroi singda scholarship asi pidna lakki bani Manipuri Cultural Society MCS Kohima gi mioi tarana saba mihut singna Single State Minister Nongthoma Biren ngarang unakre haina State Minister Secretariat ki sirolama da khangalakle Mihut Singh aduna State Minister bu Nagaland lakpinaba fongdolam ki loinana athuba matamda Kangfal gi lambida Nagaland da satkani haina State Minister gi maikei dagi thajaba piki amadi khongset aduda Nagaland State Minister Surjwali Laizetsuga unaduna Nagaland da khundariba Manipuri Singhi paikhat piyaba efa thaurangi matangda khangnakani haina su fongdorakli Medical Officer Infal West na Sindan Nomagi Oiba Free Health Camp ama kay Samthong Islamic Constituency gi manung sanba habam marak ngawm laikai da fang thokre punami samamuk henban sar yaduna sathakiba kemada da doctor nipan amasung paramedical staff kayana laying ba lakiba singbo ningtin check up tauki kemada mari lenana department sig assistant director public health Oiba Dr. Sasikuma mangang na fongdokibada ngasi sathakiba kemada da fever amasung skin disease kumba natana ising isau mafamda Thokanba Laina diarrhea amadi dysentery gumbagi layongdi thenakidaba maramna mafam asigi miyam sing asi masamo fana lairi haiba yai haina fongdoki
Ethno Heritage Council Heriko nang English ni taradagi hauduna satharakpa khangminasi iramdam haina mingthon class 9 10 11 amasung 12 khaktagi oiba quiz competition sayasik sme taratrukta pangtulagani haina Heriko na cherulamada fongdorakli Purelomba khonama khong konung mamangda leiba Herikon ga office tagi namtholaba form lobiraga laleba April kon manga fabag manungda pisame yagani suhairi National Social Assistance Program NSAP Amadi Indira Gandhi National Old Age Pension Scheme gi Sentang Makada Ya School Assembly Constituency ki oina ngasi ahal wera basingda pension sinyan tokre Social Welfare Department ki Makada lakpa scheme asida sei humfudagi humudra mapan fawagi manu leiba ahal singda pension yantokpagi thormadu Brahmapur na habam na leiba Darbalaya Social Welfare Club ki community hall da pangthoki Al singa du tha manga ki oina pension ge senpam sing lupa lising amamam yanthoki Nungba Assembly Constituency ki All Age Pensioners singna masagi bank account dagi pension logthoknabagi damakta pension book lawranaba BJP Nungba mandalna cherulamada kangalakli loinena Assembly Constituency asiki manungda laiba chai hompu suraba miyu singna nauna All Age Pension gi damak ming sananaba BJP Nungba mandalda laknabasu kangalakli Hauzik sanabagi pao Imphal East District Football Association na Kunipan Suba Junior Boys Inter-District Football Tournament ki champion oikre Tournament of Siging of Sikuman Lapak Artificial Turf Ground, the Sanaki Bamanga Subalik Mets Asida, Imphal East District Football Association, the Sandarway Zone Sanna, Mets ki Homputa Amasung Mapan Suminit Singda Panjal Ani Aduga, Silas Amasung Ben Johnson Anina, Mets ki Kuntramanga Masung Yankinto Subaminit Singda Panjal Amam Sanduna, DFA Taubalbu Panjal Marisino, the Mighty Piram Laga, Saturday Tournament Asida, Mighty Ba Masak Kangdana champion Ubangamki. Satariba Football Tournament asigi aroiba lekta aduda DSA Bishnupur gi Sandaroi Josida Samasung Manishna Anina Metski Kutramanga Amasung Hopumapan Subaminit Singda Panjal Amam Sanduna Imphal West District Football Association ba Panjal Anisinoda Mighty ba Piki ba Lunana Tournament asida point taruk panglaga Rana Saptaki All Manipur Football Association gi meng makada Satariba Football Tournament asida Manipur gi district maitake lakpa team marina sat yaki Maiding winning team Sanu Sanarina Taratruk Suba Governors Trophy Case Prize Tennis Tournament ki Sahi Taragi Makhada Leiba Nupi Masagi champion Wibangam Kre Ngasi Tournament Sigi Sahi Taragi Makhada Leiba Nupi Masag Singi Sanakiba Singles ki match Singda Maidingo Ning Team Sanu Sanarina CS Maxima Amadi Y Toibi Anibo Mighty Papiram Naga Tournament Sigi champion Wibangam Kibani Satariba Tennis Tournament Sigi Sahi Taramari ki Makhada Leiba Nupi Masagi single final da Sarmi and Amadi Y Agu Anina Lamba Taundaragani Tournament Sigi Say Tarani Togi Makada Leba Dupamasa Singi Nasi Sanaki Met Singdana TS Nira Samasung SBK and semi final Samgam Kre Sayitara Mariki Makada Leba Dupamasa Singi semi final da SBK Masung Zoso Rahul Pamay Ani semi final Samgam Kre Manipur Tennis Association na Senul Lampel Pata Leba Officers Club ki Deco Tafta Nasi Dagi sana bahaukiba tennis tournament asida tongan ba sahi singda leiba sanaroi kayana sar yari Isingi masana oiriba swimming lamdam asidagi mutkiba yana leire Sajenthong da leiba Sajenthong swimming pool asi Punjilo High Sports Department officials sing na ayaba pitok lamba amasong pool asigi get thugaira bagi thawangbo yanna ba phongdoktuna wakan infam sathakre Manipur Swimming Association senduna sanaroi sing yauna sathakiba wakan infam aduda loop asigi Honorary Secretary M. Lokesona Impact News ta phongdorapada Manipur ge khwaida gi liraba pool asibo government na muthatna ba khona ba silaibak thibani pool asibo hena standard oiba mongda semgat piduna swimming bo pamjaba sanaroi singbo yokna ba khona ba oina government na ming sanganing haike
mafam asi Kangla Fort Board ki manungsan leirabasu sanaroi sing yenglaga mafam asi sokandana lakibani hiram asigi matangda sports department ki maikaidagi Manipur Swimming Association da karigumba wahi ama fawba khangalamdana pul thugaibagi thaurang paikhalakpasi makha tana tawbigan hainasu lokesuna appeal tawki Sports department ibu official singsina si NOC pitho ba je punji punjama yare haibagi ayaba pitho mache ya angapom hauge madugi mota masi punjamona maintain tau thambiraga machi practice sudum torma yaba doga heritage side na thongba yaba phu Manipur lebe swimming pool mam je kwai luroba mafam amani yamna historic oba mafam swimming pool amani haibase ai haina thamjage aduna mari linaba akoi ki authority jaina bal request tawjabadi haiba pool achi adum intake oina thambinaba aduga heritage ki manung chalammiba adugi mathakta haiba pool achi amugena mo yam phajaba mongda chengapiduna akoi ki sanaroi mafam achida sanaba phanganbiu Haukiba January 22 de Senjam Sirang Playground the Pangthokiba Kautruk Senjam Kuno Masung Senjam Sirang Imphal West ki kungang ahum asigi taramdoi suba mifamda National Sports University sagadriba mafam asibo Hartau Tel Haina Kaubada kungang ahum asigi kunja singna mot amata oina yanari haina Kautruk Senjam Kuno amadi Senjam Sirang Development Organization asirolamada kangalakli University Sanaba Piki Bamafamasi Kungang Ahum Asigi Apun Mafam Oiba Puariga Sagonaralaba Maming Harau Tel Kauba Maramna University Asi Matungdagi National Sports University Harau Tel Imphal West Haina Kauragani Haina Fongdorakli Loinana Ataba Matamda Jatra Hunminabaso Kunja Singna Apil Taurakli Hausi Arabada Marabapa Amar Pizari Okulgi Singh Kintabada Sogalaba Sira Kongkul Minister Sina Satri Yang Sinkare Government Matin Sojana Pangani had Pigre Anti-corruption cell Wakat Samrium Lak Hiramasi Matanga Ticket to Suho Grand Minister MP in the form of Landamasi is South Token of a government Akan Mami and Sunny Hannah Deputy Minister Joy Command of Fondo Cray Amasung government target all of Hengalapadi, VDF singing Tabak Homjan